Manipuri Wari channel asibu subscribe tawbiyu subscribe namaba matungda bell icon da mu nambiyu anau video sing lakpada khangnaba aduga video sing asibu su like tawbiyu amadi share tawba kaubigenu. Manipuri Wari YouTube channel na mayambu amukahana taramna ukchari ngasi mayamda khudol tamjagadoriba Sunday special gi oiba wari asidi ataida base tawba wari amata nate hojik Malyam sin batungna santorak liba laina layong coronavirus haiba sina lairba singda piba chaithengda base tawraga semjaba wari ni haiba wari asibu ibirakpa Roni Thaudam wari asi munna tabiraga somsomgi pukningde laiba apambamda adu kamenda thambiramu amadi pukning wakalgi anaba lairba singna haiba wari asi tabidanaba amukahana nikhingjari hojik lawbirasi wari coronavirus ki Chaitheng Tomal Mangol gi famelda thariba phaktuda phamduna lei machanupi thoinu makhutta phadi sapon paiduna imungdagi thorai aduga mapanda phamduna leiriba mapabungda haire baba isingsu sare iruja thoknaba tawrase ai samgese tapna hogotche sumangda stool tharame asida phamo ai lujabirake Tomal Aibu nahanda nangna lujabikida ngairi daine Thoinu Numit nini sure lujadaba ngasi amuk lujathose Tomal Ai irujanaba hotnabada nangna wabasida aidi irujadauba tanbu talabanine Thoinu Ai kesu wadiye baba laose ai samgese Tomal Hoi Asumna Thoinu na mapa Tomalbu tapna sambiraduna sumangda Stool lamada famalaga Iru luja wari susanari Tomal na hairei Ibe ma nopa singdi amata ude kadai da chatkre Thoinu Abungo do chakla mena ningai tawramani aduda aina naubada ngayak sanaminaruro chak loirage haikibani sanaba chatlamgani ai babagi irujaba loiraga kaururage hainaringai tanja asida abungo kaplaga chelai matungda naubasu tanarei naubana hairei Cece, adu angang do fawamta mana aigi marble purga chatkhrini abungo nate sidi aigini aina mamagi mon makadagi lakthorakpani nauba adu aigini haibane aina cecegi mon makada thambane abungo adu oirasu aigini aidi piroi asi hairaga abungo na marble adu matungda lotli naubana muk abungogi makuttagi marble adu munnaba honari Maraksida Thoinu na hairei Nauba Yare nangsu Anganga chap hek mane Angang na marble ani khak paijabasibu kaidaurage Nauba Marble ani do yaudabay aidi sanaba yadre Thoinu Yadradi pare chak loirabani nakhuna saga sengna hamdo uro chak charasi Abungona Mama kay injang thongge Thoinu na kangsoi thonge Nauba As akoy ki kangsoi di nga su tha amoine Ngarang doida charakpa kangsoi dudi khuaw amani nga ga che macet yawi akhoi gi di nga macet ma phau tha amoini Thoinu nga thaktrasu ngari thakpane ngari do adusu nga ni aduga ne nauba noina sanaba chatlagasu migi mayumda chak chaganu ko nauba migi mayumda chabanabu hena hawi da cheche Thoinu nauba nang cheche na haibase illaroidra nauba Hoi cheche hayengdagi chararoige Thoinu Phare chango angang si pusilo chaba horamo Nauba Hoi Asumna naubuna Manaw nupabu pusilladuna chak chaba changkre Thoinu su Soina iraba mapabu Irujabiba loiraduna Mangolda chak amuk pijare Loiraga masu Chak khara charaga imungi thabak ayamba loisanlamlaga Khaw mayom ama paiduna thorai Aduga Mangolda phamliba mapada hairei Baba, ai bazar salukige. Phi ani khaktani si yolukige. Aduga cheng khara suwalaage. Aduga babagi hidak su lairake. Tomal, nangi phi ani khaktunabu hidak su laiba cheng suwanba konagadrane. Thoinu, yani cheng di yam laura roige. Hayeng ayuk phawbugi dang laura age. Hayeng do ine chawbi hoigi thabak ama su haire. Adu chatluraga cheng do amuk wanba yani Tomal Ipana upay laytabanina, ichana pumnamakse,
loina ware aina khongse yadrabasu khutsidang yaramlabadi chaisu pairaga nangi nateng khajikta oirbasu pangba yabani adubu ipa upai leitrene he thoinu baba adumna yamna khanjinganu se nacha sing leisidi nacha nupa singche chauraga baba bu nungaina thamandoine ado baba ai chalukige abungo do tum houbani tomal hoi hoi chaluru thoinu bazar chatkre mana bazar dagi phi thaba hek loibaga khudakta curfew laukthorktuna dukan ayamba thong loina lonsinkhre miyam pundanabasu kanna lauri irang marak asida thoinusu koichen chenba yauri chengi wadi thoinabu khalludre mapagi hidak tutang phangladi khanduna mafam chinba thongna pharmacy dukan hangbra yengba chatli adubu upai leiramdre khudakta thamkiba curfew duna bazar manung police na pumchai chaire dukal apumbasu thong loina lonakhre upai leitraba thoinu phi tharubugi seldi makhutta pairi adubu hidakti leiba phangdre ningamdana mayum tamna halai mayum yauramdai makhoi khulgi kaithel machadudagi supnatagi chara ani tangi chengwalai aremba paisaduna nongalaga mapagi hidak leinabani khaktuna purai thoinu mayum yaure nawbana mache halakpa ubada hairai cheche marks leirakpra marks upona ngasai mayapta laurga lai aduga yumdagi mapan thokono su haye corona virus narakani haye ado midi marks umnakhre akoidi leiraktro thoinu leirakte da marks yonba dukanga thong loina lona hore babagi hidak phawba leirakte nawba as marks uptradi corona nani haye thoinu nawba yumdagi mapan thokanu sanarasu abungoga yumda adum sano kaisu tawroi ngaikho abungodi ude kadai da chatkhre nawba che apikpina pukhibane thoinu yasang basida chatlo nawba amta lawbirucho nawba hoi nawba manaw nupa bu lawba chatkhre thoinu su mapagi manakta famtharaduna mapaga wari sanari thoinu baba chengdi khara wale adubu hidakti leiba phangdre thong loina lona hore matam kaktana curfew thamkhre tomal karigino ne moina curfew tawriduna thoinu corona virus haidana laichat ama miyoiba kayabu nahalli masi layeng basu ngamde haine aduga masigi leina se mi amaga sokna samnabada hekta launai haye adunani mi punbasu thinglibase tomal aduna rangasai yumnimdagi mapan thokpiganu haidana laukhibado thoinu hoi aduda babagi hidak tutang phanglam lagadi phagadabani tomal hidak tubudi chadrabusu yareda adu charaga sima phagalakani haibasu leite adugi saruk ibema araiba selduna sengdum walsil hawro dukal singsu thong loina hangnadradi nawpa singse chara henba tare aibudi chara helabasu kaide thoinu ai hayeng kaithel machada tholaga yengage haujikti dukal amani di hangauri asumna numit asi haukhre nongale thoinu chak nganta thonglamaga migi thabak suba chatkhre yasangba matamda halai mana halakpada mapagi hidak leiba hana kaithel machada chatlui uchinna chinna pharmacy adu hanglambadagi hidakti leire adubu seldi yamna lemdraduna cheng khitang walai mana thabak sururiba imungduna su khusumal hayeng pirage haiduna bibiraktre mayumda halakduna chak ising loiraduna chaminari chak chana wari su sanari thoinu hayeng dai di dukan singse thong amata hangdau mandre haujiksu dukan ani khakni hanglamba adusu police laktana loina lolhankhre tomal ngaikho hayeng ayuki chengdi chara phakidra thoinu hoi hayeng ayuk phawdi chara phakini nawba cheche corona do akoi swaida lae haibro thoinu akoi swaida khakta natte mafam sinba thungna laabani adunane laikai koinu haise abungo mama corona se yam sathi bro thoinu yam sathi bane yumdagi hena laikai dasu chatkanu ko abungo hoi chatloi aidi mamana haiba inni dada nangsu mamana haiba injau nawba cheche akoi abungona nangonda mama kauri se kaigino thoinu adugi maram khangning bro nawba hoi khangninge aina di nangonda cheche kawi thoinu
Haige. Baba se famungda pusilukige. Chakto charamu. Baba, famungda oina potharo lao. Tomal. Hoi hoi. Hai nauba, anganga managanuko. Nauba, hoi baba. Thoinu na mapabu. Pusilurba matung amuk manaupa sing manakta lai. Masu chak chaba hawi. Adubu. Mopa tomba abungodi uiduna lairamle. Nauba, cheche abungo uire. Thoinu. Haima. Masibu ngasaisu tumahudai Nauba. Ai angangsi famungda mata thangsilugiye. Nang chakse sangamu hawdongnaga chagini ko. Nauba. Hoi. Thoinu angang adu thangsiluraga amuk lai. Nauba na haire. Cheche abungona nangonda mama kaurido. Kaiginoba. Abungo se nangi na charaba. Thoinu sor sang na holaga. Mopa nupagi wahangi paukum pire. Nauba. Abungo se marai bagyam na thirabani. Hoi. Nangsu aisu laibak fabadi amata nate. Adubu. Nauba. Nang aibu pokpiba imado. Abungo na hek pokpada adumak laikidre. Karisu khangjadraba abungo se. Aina mabu popamduna yokcharakpani. Mana ihan hana mamit urakpada aibu hana ujabani. Aise magi mamani khankibani. Aduga mana marol thorakpa hawbada mama haina kaupamdo aingonda oikibani. Aduna ngasi phawba mana aingonda mama kauribani. Aibu magi mamani haina ngasi su khallibani. Aduna ni nauba nang abungoga manarga khatnaba yade ko. Angang se luna tawigadabani. Them duna loinagadabani ko. Nauba. Hoi cheche. Asumna numit asi hawkre. Nongale. Adubu tumit phawba paidre haibayai. Dukan singsu thong loina lonare. Soroksu gari mata chenre. Chairak asida hingnabagi lanpamda lanthengnaribi thoinudi. Masado leitapam khangdre. Mana ngarang thabak sururuba imungduda laktuna magi khusumal dugi mahut cheng khara pibiyu haijarami. Adubu moigisu phauta haude. Aduna phauta aga oina pira age hairaki. Thoinu mayumda haluktuna mangol darida makhong yantaduna phamladuna wakhan khalli. Ngasigidi cheng chara leire. Aduga horen gina kadaidagi. Hayengina kamthauba. Pikliba ipasing sibu chara henbagi awaba. Khangba taraba. Phare. Ngasi cheng chara phadana thonglage. Ai chadrasu toklage. Horengi cheng khara khaklage. Makhoi ani chanaba. Asumna wakhal khallingai mopa atomado hafing chelai. Mama. Mama. Thoinuna. Kaidaurage bungo. Abungo. Corona sirabo. Thoinu. Kaino abungo nang na haidubo. Abungo. Moigi daru hito moigi mamaga moigi mabuk hoida chatne na tahawi. Yumdagi chathokpa yade hairaga moina chatlido corona do sikrabo. Thoinu. Sideda moise yam ki dabaine ado akoidi ki dabayade nangdi chathokanuko. Abungo. Ado mama chaklame. Thoinu. Hoi hoi. Thongage. Lao nangsu aigi nakta phamlaga leru lao. Dadaduna kadaida muk chatkrabage. Khangde. Asumna numit asi thoinudi chakhom amani dang charaga tokle. Mopa nupa anido mabuk thaloi khanduna. Aduga numidangsu araiba cheng khara du thongle. Mopa nupa anido pijare. Aduga mapasu chak kharadi pijare. Mabuk thanabadi nate. Aduga thoinudi chak chadre. Ising khara thaklaga tokle. Numit asigi ahing adu thoinu tumthaba yaramde. Hayengna matau karamna mopa anidu mabuk thalangani khanbada. Tumba yaramde. Ujin najin nong ngale. Nong hek nganbaga tawbayaba imungi thabaksing loisilamaga. Mana thabak suruba imungduda phautak labara hangba chatlami. Adubu phautak tri haiduna cheng pibiraktre. Tawpham khangdrabi upai leitrabi thoinu mamittagi mapitana mayumda halai. Imungda mopa anibu kausil aduga hangi. Nauba. Abungo. Noi ani chak lambra. Nauba. Aidi lama na sidore. Abungo. Aisu lame mama. Thoinu. Mamittagi mapitana haidai. Abungo. Se. Ising se thaksil. Abungo. Ising thakning diye mama. Chak lame. Thoinu. Chak loirageba. Se. Si ising se hana thaksil. Se. Ichadi maram mokpani. Abungo. Machine inbiriba ising do. Khara thaklaga haidai. Yare oe. Thakningdre. Thoinu. Yade si loine thakadabani.
ꯁꯤ ꯂꯣꯏꯅ ꯊꯛꯇ꯭ꯔꯗꯤ ꯀꯣꯔꯣꯅꯥ ꯅꯥꯗꯣꯏꯅꯤ ꯁꯦ ꯊꯛꯆꯤꯜꯂꯨ ꯑꯉꯥꯡ ꯃꯆꯥꯗꯣ ꯌꯥꯝ ꯋꯥꯅ ꯃꯆꯦꯅ ꯏꯟꯕꯤꯔꯤꯕ ꯏꯁꯤꯡꯗꯣ ꯂꯣꯏꯅꯕ ꯊꯛꯏ ꯑꯗꯨꯒ ꯂꯣꯏꯔꯒ ꯑꯃꯨꯛ ꯅꯥꯎꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯅꯥꯎꯕ ꯁꯦ ꯅꯪꯁꯨ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯂꯣꯏꯅꯕ ꯊꯛꯆꯤꯜꯂꯨ ꯅꯥꯎꯕ ꯆꯦꯆꯦ ꯏꯁꯤꯡ ꯃꯌꯥꯝ ꯊꯛꯄꯁꯦ ꯀꯣꯔꯣꯅꯥ ꯅꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯊꯣꯏꯅꯨ ꯆꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯣ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯁꯤꯡ ꯃꯌꯥꯝ ꯊꯛꯂꯤꯈꯩ ꯀꯣꯔꯣꯅꯥ ꯅꯥꯗꯦ ꯍꯥꯏꯌꯦ ꯆꯦꯆꯦꯁꯨ ꯏꯁꯤꯡ ꯃꯌꯥꯝ ꯊꯛꯇꯣꯏꯅꯤ ꯁꯦ ꯁꯤ ꯊꯛꯆꯤꯜꯂꯣ ꯑꯗꯨꯒꯅꯦ ꯑꯕꯨꯡꯉꯣꯒ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯎꯔꯣ ꯂꯩꯀꯥꯏꯗ ꯆꯠꯄ ꯌꯥꯗꯦꯀꯣ ꯆꯦꯆꯦꯅ ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯗꯣꯔꯛꯇꯣꯏꯅꯤ ꯆꯠꯂꯣ ꯑꯉꯥꯡꯁꯤ ꯄꯨꯔꯒ ꯇꯨꯃꯤꯟꯅꯔꯨꯔꯣ ꯑꯁꯨꯝꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯣ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯒꯠꯇꯨꯅ ꯂꯩꯔꯝꯕ ꯊꯣꯏꯅꯨ ꯃꯆꯤꯟ ꯃꯦꯜꯂꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ ꯇꯟꯖꯥꯁꯤꯗ ꯃꯄꯥꯟꯗꯒꯤ ꯃꯄꯥꯅ ꯀꯧꯔꯛꯏ ꯃꯄꯥꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯒ ꯃꯄꯥꯟꯗ ꯃꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯃꯄꯥ ꯏꯕꯦꯝꯃ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯀꯔꯤ ꯆꯥꯈ꯭ꯔꯒꯦ ꯀꯝꯗꯧꯕ ꯇꯥꯔꯒꯦꯅꯦ ꯊꯣꯏꯅꯨ ꯕꯕꯥ ꯏꯁꯤꯡ ꯈꯔ ꯈꯔ ꯄꯤꯊꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯨ ꯇꯨꯝꯊꯈ꯭ꯔꯦ ꯍꯣꯔꯦꯟ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨ ꯑꯃꯨꯛ ꯀꯞꯄꯤ ꯇꯣꯃꯥꯜ ꯅꯪꯅ ꯀꯔꯤꯒꯤ ꯏꯄꯥꯒꯤ ꯍꯤꯗꯥꯛ ꯂꯩꯔꯨꯔꯤꯕꯅꯣ ꯏꯄꯥꯒꯤ ꯍꯤꯗꯥꯛ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯆꯦꯡ ꯑꯣꯏꯅ ꯋꯥꯟꯕ ꯌꯥꯗ꯭ꯔꯣ ꯑꯣ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯂꯤꯕ ꯅꯣꯡꯃꯈꯛꯀꯤ ꯆꯔꯥ ꯇꯥꯜꯂꯒ ꯍꯤꯡꯂꯤꯕꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯤꯔꯦ ꯂꯩꯀꯥꯏ ꯑꯃꯒ ꯑꯃꯒ ꯁꯝꯕꯜ ꯈꯥꯟꯅꯔꯦ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯀꯔꯝꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ ꯍꯦ ꯏꯁꯣꯔ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯊꯣꯏꯅꯨ ꯕꯕꯥ ꯌꯥꯔꯦꯁꯦ ꯇꯣꯛꯄꯤꯔꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯑꯋꯥꯊꯕꯤ ꯑꯃ ꯃꯨꯜꯍꯧꯕꯅꯤ ꯑꯩ ꯑꯗꯨ ꯍꯦꯛꯂꯨꯔꯒꯦ ꯕꯕꯥꯅ ꯆꯥꯅꯕ ꯑꯗꯨꯒ ꯄꯥꯟ ꯃꯔꯨ ꯑꯅꯤ ꯑꯍꯨꯝ ꯂꯩꯕꯅꯤ ꯑꯗꯨꯒ ꯐꯨꯠꯂꯒ ꯑꯉꯥꯡ ꯑꯅꯤꯗꯣ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯆꯥꯅꯕ ꯇꯣꯃꯥꯜ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥ ꯆꯥꯔꯣꯏ ꯏꯄꯥꯅ ꯆꯥꯒꯗꯕ ꯁꯔꯨꯛꯇꯣ ꯅꯪ ꯆꯥꯖꯧ ꯏꯆꯥ ꯅꯥꯔꯛꯀꯅꯤ ꯏꯆꯥ ꯅꯥꯕ ꯌꯥꯗꯦ ꯏꯆꯥꯅ ꯄꯥꯡꯒꯜ ꯁꯣꯟꯕ ꯌꯥꯗꯦ ꯏꯆꯥꯅ ꯁꯣꯟꯊꯔꯛꯑꯕꯗꯤ ꯅꯧꯄꯥ ꯑꯅꯤꯁꯤꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯊꯣꯏꯅꯨ ꯕꯕꯥ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯩ ꯐꯤ ꯀꯟꯅ ꯁꯥꯒꯅꯤꯌꯦ ꯐꯤ ꯊꯥꯔꯒ ꯑꯗꯨꯒ ꯆꯦꯡ ꯋꯥꯜꯂꯒ ꯏꯄ꯭ꯋꯥꯁꯤꯡ ꯑꯃꯗꯤ ꯕꯕꯥꯕꯨ ꯄꯨꯛ ꯊꯟꯅ ꯆꯥꯛ ꯄꯤꯖꯒꯅꯤꯌꯦ ꯇꯣꯃꯥꯜ ꯅꯪꯅ ꯐꯤ ꯁꯥꯔꯒ ꯀꯅꯥꯅ ꯅꯪꯒꯤ ꯐꯤꯗꯨꯕꯨ ꯂꯩꯕꯤꯗꯧꯔꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯪꯅ ꯀꯗꯥꯏꯗ ꯐꯤ ꯌꯣꯟꯗꯣꯏꯅꯣ ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯏꯅꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯀꯝꯗꯧꯕ ꯉꯥꯏꯈꯣ ꯅꯪꯕꯨ ꯅꯃꯥꯕꯣꯛ ꯍꯣꯏꯗ ꯍꯪꯂꯨꯔꯕ꯭ꯔꯣ ꯊꯣꯏꯅꯨ ꯉꯁꯤꯗꯤ ꯍꯪꯂꯨꯗꯦ ꯅꯍꯥꯟ ꯅꯣꯡꯃ ꯍꯪꯂꯨꯕꯗꯣ ꯄꯤꯔꯛꯇꯕꯗꯨꯗ ꯑꯩꯁꯨ ꯏꯀꯥꯏꯗꯅ ꯍꯪꯗ꯭ꯔꯦ ꯇꯣꯃꯥꯜ ꯏꯕꯦꯝꯃ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯗꯣ ꯈꯨꯌꯥꯃꯨꯛꯇ ꯑꯣꯏꯔꯁꯨ ꯅꯤꯔꯨꯆꯣ ꯄꯤꯛꯂꯤꯕ ꯅꯧꯄꯥ ꯑꯅꯤꯁꯦ ꯌꯥꯝ ꯋꯥꯔꯅꯤꯅꯦ ꯏꯄꯥꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯇꯣꯛꯑꯒꯦ ꯊꯣꯏꯅꯨ ꯍꯣꯏ ꯕꯕꯥ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯔꯒ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ ꯑꯗꯨꯅ ꯃꯄꯥ ꯃꯆꯥ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯄꯥꯟ ꯑꯐꯨꯠꯄꯗꯨꯅ ꯃꯧꯄꯥ ꯑꯅꯤꯕꯨ ꯄꯤꯖꯔꯝꯃꯤ ꯌꯥꯆꯪꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯊꯣꯏꯅꯨ ꯌꯥꯝ ꯇꯟꯅ ꯇꯟꯅ ꯃꯧꯄꯥ ꯑꯅꯤꯒꯤ ꯈꯜꯂꯒ ꯃꯃꯥ ꯕꯣꯕꯣꯛ ꯍꯣꯏꯗ ꯆꯦꯡ ꯅꯤꯕ ꯂꯥꯛꯏ ꯆꯨꯔꯤ ꯇꯥꯐꯝꯗ ꯂꯦꯞꯂꯗꯨꯅ ꯀꯧꯏ ꯊꯣꯏꯅꯨ ꯃꯥꯕꯣꯛ ꯃꯥꯕꯣꯛ ꯃꯃꯥꯕꯣꯛ ꯀꯅꯥꯅꯣ ꯍꯩꯃꯥ ꯊꯣꯏꯅꯨ ꯀꯩꯗꯧꯔꯦ ꯌꯥꯆꯪꯕꯁꯤꯗ ꯊꯣꯏꯅꯨ ꯃꯥꯕꯣꯛ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯂꯩꯇꯗꯅ ꯉꯁꯥꯏꯁꯨ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ ꯑꯉꯥꯡ ꯑꯅꯤꯗꯣ ꯆꯥꯛ ꯂꯥꯝꯃꯦꯅ ꯅꯤꯡꯉꯥꯏ ꯇꯧꯍꯧꯔꯦ ꯑꯗꯨꯗ ꯃꯥꯕꯣꯛ ꯍꯣꯏꯗꯒꯤ ꯆꯦꯡ ꯈꯖꯤꯛꯇ ꯄꯨꯖꯒꯦꯅ ꯂꯥꯛꯄꯅꯤ ꯃꯃꯥꯕꯣꯛ ꯏꯍꯦ ꯑꯩꯈꯣꯏꯁꯨ ꯆꯦꯡꯗꯤ ꯃꯔꯥꯡ ꯀꯥꯏꯗꯦꯅꯦꯍꯦ ꯁꯨꯃꯥꯏꯅ ꯗꯨꯀꯥꯟꯁꯤꯡ ꯊꯤꯡꯖꯤꯟꯈꯤꯅꯤ ꯈꯪꯗꯕꯅꯤꯅ ꯌꯥꯝꯅꯁꯨ ꯂꯧꯁꯤꯜꯍꯧꯗꯦ ꯈꯔꯕꯨꯗꯤ ꯂꯩ ꯑꯗꯨꯗ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯃꯤꯉꯣꯟꯗ ꯄꯣꯠ ꯄꯤꯊꯣꯛꯄꯁꯨ ꯐꯠꯇꯦꯅꯦ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤ ꯑꯗꯨꯒ ꯌꯥꯆꯪꯕꯗ ꯃꯤꯉꯣꯟda ꯄꯣꯠ ꯄꯤꯕꯁꯨ ꯍꯧꯅꯗꯦꯅꯦ ꯊꯣꯏꯅꯨ ꯐꯔꯦ ꯃꯥꯕꯣꯛ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯅꯤꯡꯕ ꯀꯥꯏꯔꯕꯤ ꯊꯣꯏꯅꯨ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯏ ꯃꯃꯥꯕꯣꯛꯁꯨ ꯊꯣꯏꯅꯨ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯍꯥꯏꯔꯛꯏ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯇꯥꯁꯤꯗ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯅ ꯆꯤꯡꯃꯨꯛ ꯋꯥꯡꯂꯕ ꯃꯇꯝꯁꯤꯗ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯨꯒꯦꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯉꯛꯄꯅꯤꯍꯦ ꯁꯤꯗꯒꯤꯗꯤꯅꯦ ꯄꯣꯠ ꯆꯩꯒꯁꯦ ꯐꯪꯂꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯪꯁꯤꯁꯤꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯊꯣꯏꯅꯨ ꯃꯃꯥꯕꯣꯛꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯕꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯏ ꯂꯝꯕꯤꯗ ꯊꯣꯏꯅꯨꯅ ꯊꯕꯛ ꯁꯨꯔꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤꯗꯨ ꯊꯦꯡꯅꯩ ꯆꯥꯎꯕꯤ ꯍꯩꯃꯥ ꯊꯣꯏꯅꯨ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯗꯤ ꯊꯣꯏꯅꯨ ꯏꯅꯦ ꯑꯩ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯆꯥꯎꯕꯤ
Nang thengnaba yam phare ibema aisu nang uninglambani. Thoinu kai matangino ine. Chaubi ihe kaisung natte ne he. Nangi aina cheng pige haibado adugini. Thoinu Chaubi gi wasi tabada asa ama lakpagum nokphet tawje. Chaubi na makha tare. Laikai amaga sambal khana bhaibado hek thokle do haujikti kanamta su sukna samnadre. Changnadre do aduna phaudo takpi yu yadre. Aduna ne aina nangi kusumal do seloina khara bibiragena tawbuni. Se si lokshillu lupa chani ni yamandabaro khara hapkhoro. Thoinu yarani da ine yambu yamalle. Chaubi phare adudi ine amuk chatlage ko. Thoinu hoi ine. Thoinu seldu puraga harauna kaithel mazada lai adubu onthokpani kaithel mazaduda lairiba dukan chingdo amata thong hanglamde kaithel ado tumit phawo paidre mi jiba ma phawo ude. Thoinu kaithel mazaduda sinba thongna chatle adubu thong hangba dukan di amata yawramdre upai leitrabi. Thoinu makhutta pairiba sel aduda amuk yengladuna mitki pi ihaurai. Seldu makhutna chena paisilladuna makha chiktuna mamitki mapido tarakanu haibagi matawgum nongthakta yengladuna khangjai. Thangnaba mitkupta mamitta mopa anibu urai. Thoinu upai lete kapna mayumda halai. Mayum yausilakpada mangolgi ukoktenda ngaduna masibu halakpa ngairiba mopa anibu ubada. Thoinu amuka hena thamoi kaiba haibadu oire. Mache lakpa ubada naubana hairi. Cheche cheng pura abo abungo se sak lamena ngasaidagi kapini aisu sak yam lame. Thoinu nauba ichebu kari haina khumgadabano khangdre kananasu ekoida cheng piningdre. Abungona ipangbangai haire. Mama corona na cheng loi chathokhrabo. Mopa nupagi wadu tabada Thoinu na mopabu chetna koladuna penha kapchai. Ichegi bungo iche upai leitre ne. Iche na noibu nabuk thana pijaba ngamdre. Karisu khangjadriba abungona machena kapadu ubada maramdi khangdana masu peri tawre. Aduga machegi khajaida mitki pido makhut macha aduna tapna teitok pirami. Thoinu na mopa anibu imungda pusinduna thanamlaga ngasaigi paisado puraga amuk thorakle lekai dugi yumthong khuding chattuna cheng khuya amata oirabasu pibiu haiduna haijarui. Adubu pumnamak aremba taki upai lejadrabi. Thoinu lekai dugi maga yamna luna tinajabi mamanabi amagi yumda aroibo oina laki. Mamanabi adugi mamada Thoinu na asumna haijaki. Thoinu indomcha cheng seramta pibiu ai paisa oina pirabasu piramagi. Ngasaisu chak thongtre angang anido chak lamana mabuk pai duna lehure. Mama haima ngasaisu songdraba. Oh angang anidudi onthokna waramlani do. Ado ibema Thoinu cheng di laitine he khara budi lairi haibabu asidi pitho oroi. Asi laitrabudi ekhoisu amuk chaninga lairoi tawribani do. Tanja asida imungda taduna lairamba Thoinugi mamanabi Shanti thore. Aduga mamada onsinduna haire. Ima angang singdo yam nungaite cheng do khara pikhrajiba. Mama hai matam mama tawrabani ne ekhoisu asi lairibase loikhraga kadaidagi chani mingonda pugi hairubuda kanana pibirakani. Karamba matamda corona virus se mutkini haiba tamba ngambro. Nang tumillayu nangna khangpote ne. Aduga ne ibema Thoinu angang singdugi hairuradi indomsasu yamna nungaite. Ado nang nungairoidradi khangde. Aikhoina chabagi chak aremba khitangdi lai. Asi puraga angang anidu pijarugera. Yambadi natte. Shanti taningde ko ima lukhak tubu kamaina mingonda chaw haidana piduino. Lukhak to pidui mahut cheng khitang pibada aikhoi kayam mayang taduino. Mama hai angaubi tanja sidabu lukhak chekhak thiba yaba matamno thaina ipa ipusingna hainaramibani. Hui matuda pakpa chak chagring ama charaga pakraba samudra ipakto lanba ngami haidana chara hendui sharu lukhak oirasu si khitang chabasina phatro aina chagum chanai hapchinbasu natridana. Thoinu indomcha yaranida Shanti yarani ay amuk chatlage. Mama hai ngaikhone he angang anido siba tare ne. Asigi chak khitangche pijaune ngaikho leiramu ai lauthoukige. Asi hairamlaga imung changki moina chabagi chak arembado kharadu puduna thore. Aduga haire
ꯁꯦ ꯁꯤ ꯄꯤꯖꯧ ꯌꯥꯝꯕꯨꯗꯤ ꯌꯥꯝꯗꯕꯅꯤ ꯃꯕꯨꯛꯄꯨꯗꯤ ꯊꯜꯂꯣꯏ ꯊꯟꯗ꯭ꯔꯁꯨ ꯁꯤꯅ ꯈꯔꯗꯤ ꯐꯅꯤꯗ ꯏꯟꯖꯥꯡꯁꯨ ꯃꯁꯤꯗ ꯈꯔ ꯌꯥꯎꯔꯕꯅꯤ ꯈꯔ ꯇꯣꯠꯁꯤꯜꯂꯤꯕꯁꯤꯅꯅꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯇꯣꯠꯁꯤꯜꯂꯒ ꯆꯥꯗꯗꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯁꯦ ꯁꯤ ꯄꯨꯔꯣ ꯊꯣꯏꯅꯨ ꯃꯟꯗꯣꯝꯆꯥꯅ ꯄꯥꯏꯔꯤꯕ ꯆꯥꯛ ꯄꯨꯈꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯤꯠꯇ ꯃꯧꯄꯥ ꯑꯅꯤꯅ ꯆꯥꯛ ꯂꯥꯝꯕꯒꯤ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯈꯪꯍꯧꯕꯗꯣ ꯑꯃꯨꯛ ꯎꯔꯛꯏ ꯊꯣꯏꯅꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯆꯤꯟꯊꯔꯛꯏ ꯆꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯣ ꯃꯈꯨꯠꯅ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯃꯟꯗꯣꯝꯆꯥꯗꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯇꯞꯅ ꯂꯧꯏ ꯑꯗꯨꯒ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯃꯥꯟꯅꯕꯤ ꯁꯥꯟꯇꯤꯁꯨ ꯊꯣꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯥꯟꯇꯤ ꯊꯣꯏꯅꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯃꯥꯗ ꯏꯁꯧ ꯍꯧꯔꯛꯏ ꯑꯗꯨꯛ ꯌꯥꯝꯅ ꯅꯩꯁꯤꯜꯂꯕ ꯆꯥꯛꯇꯨꯕꯨ ꯃꯤꯉꯣꯟꯗ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯕ ꯉꯝꯂꯤꯕ ꯏꯃꯥ ꯅꯪꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯅꯪꯕꯣ ꯃꯃꯥ ꯍꯩ ꯙꯔꯃ ꯂꯩꯕꯤ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕꯤ ꯅꯪ ꯍꯥꯟꯅ ꯆꯥꯛ ꯄꯤꯖꯗ꯭ꯔꯒ ꯐꯗꯧꯅꯤ ꯅꯪ ꯁꯥꯟꯇꯤ ꯆꯥꯔꯣꯏ ꯑꯩ ꯆꯥꯔꯣꯏꯌꯦ ꯑꯩꯅ ꯆꯥꯒꯗꯕ ꯆꯦꯡ ꯁꯔꯨꯛꯁꯤꯡꯗꯣ ꯄꯤꯔꯛꯑꯣ ꯃꯃꯥ ꯄꯤꯔꯒꯦ ꯂꯥꯛꯑꯣ ꯍꯩ ꯆꯠꯂꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯏꯃꯨꯡꯗ ꯆꯪꯉꯨ ꯀꯟꯗꯥ ꯌꯨꯛꯇꯥꯁꯤꯗ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯆꯥꯗ ꯊꯛꯇꯕꯅ ꯍꯥ ꯀꯥꯒꯗꯕ ꯈꯤꯇꯪ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯅꯣ ꯁꯥꯟꯇꯤ ꯉꯥꯡꯅꯕꯗ ꯑꯣꯏꯔꯔꯣꯏ ꯈꯪꯉꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯣꯏꯅꯨ ꯄꯨꯔꯛꯂꯤꯕ ꯆꯥꯛꯇꯣ ꯃꯧꯄꯥꯁꯤꯡꯗ ꯄꯤꯖꯁꯤꯔꯥ ꯄꯤꯖꯔꯣꯏꯁꯤꯔꯥ ꯈꯟꯕꯗ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯅꯥꯎꯕꯅ ꯃꯆꯦ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕꯗꯨ ꯎꯔꯗꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯦꯆꯦ ꯆꯥꯛꯅꯤꯅꯦ ꯀꯅꯥꯅ ꯄꯤꯔꯛꯏꯅꯣ ꯆꯦꯆꯦ ꯑꯁ ꯁꯤꯗꯤ ꯌꯥꯝꯗꯦ खरे याम पुरऊ याद्रो थोइनु अबुंगोदी नाउबा ngसाइदै चाक लामेन कपम्बनी अदुगा तुमख्रे थोइनु फरे चाकसे नंग खरा चारो अदुगा अबुंगोगी खरा थंबिरो नाउबा होय अदो चाकसे यामदिए पुक थल्लोये आई चाक यामना थोइनु मोपागी वहाइदु ताबदा कपली हाइरे नाउबा पुक थंद्रबसु खरसी चारो अदुगा इसिंग मयाम थक्चिलो चेचे उपाय लेट्रे नखोय अनि तबु नबुक थल्लदि खंदुना लेकाय असिगी युमथोंग खुदिंगी थोंजिंदा लेपलुरे चाकनीबी अमकुम नखोय अनिगिदम इसेना बिख्या निरुरे अदुबु उपाय लेरक्त्रे कनानासु इसेगी बिख्या हापिरक्त्रे असी हायरगा थोइनु हिक लाउना कपले मचिन मोपा सानरबे वारिदो सोलबा मपासु ताई उपायदि लेजदा मचासिंगी मतौदु येंगबा ngamdraduna मपासु कपले थोइनु इसीसीना निगाइदना तुमलिबा मोपा नुपा अतोंबगी मनाक्ता अमुक लाए इचेगी बुंगो कैसु खंगजद्रिबा पिकलिबा नवा नंगसु हिंगबगी लानफमदा लानथिंगनबसिदा नंगबुसु सरुक याहनबिरे इचेना नखोइबु नबुक थन्ना पिजबा ngamdre इचे उपाय लेट्रे हे कोरोना वायरस नंगबु मालेमसिदगी मुतख्रोबा नंगी लैना लाइचत असिना मियोइ कयागी पुंसिबु वाना चाकना पिखमना हनख्रे असिकिसु मथक्ता नंगी लैना असिना नाजदब लाइरबा अखोइबसु लैना असिना नारबगुम वाना खांगले अखोइगी लाइबक असिबु कनाना लेपिगदौरी नंगना लाइरबा कनासु लैजद्रबा नोंमखकी चरा तालगा लैजरिबा अखोइदा पीरिबा चैथेंगसे अखोइ खांगबा ngamdre अखोइ हिंगबदा वारे फत्रबा वायरस नंगना नारगा सिबसु सिबा सादा थक्तदना कंगदुना सिबसु सिबा उपाय लेजद्रबा अखोइददी करिसु खेनबा लेट्रे अखोइ हिंगनिंग्रे लाइरबा अखोइबु मरु फंगना मुथत पिरो।